ꯁꯤꯗꯤ ꯃꯌꯥꯝ ꯃꯇꯟ ꯊꯣꯡꯕ ꯌꯦꯡꯃꯤꯟꯅꯔꯁꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯥꯏꯜꯗ ꯊꯣꯡꯉꯒ ꯃꯌꯥꯝꯒ ꯃꯥꯟꯅꯗꯕꯗꯤ ꯈꯪꯗꯦ ꯑꯩꯈꯣꯏ ꯁ꯭ꯇꯥꯏꯜꯗ ꯊꯣꯡꯉꯒ ꯇꯧꯗꯣꯏꯅꯤ ꯆꯥꯗꯣꯏꯅꯤ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯦ ꯀꯩꯅꯣ ꯍꯥꯞꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯃꯔꯨ ꯃꯔꯥꯡꯁꯤꯡ ꯑꯁꯤ ꯁꯤꯗ ꯂꯩꯔꯦ ꯑꯗꯣ ꯐꯗꯤꯒꯣꯝ ꯐꯗꯤꯒꯣꯝꯗꯤ ꯐꯪꯗ꯭ꯔꯦ ꯍꯥꯞꯇꯤ ꯍꯥꯞꯅꯤꯡꯕꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯃꯣꯏꯒꯤ ꯁꯤꯗ ꯐꯪꯕ ꯐꯗꯤꯒꯣꯝꯁꯤ ꯈꯔ ꯇꯧꯔꯒ ꯑꯩꯈꯣꯏ ꯊꯣꯡꯖꯔꯒꯦ ꯍꯣꯔꯦꯟ ꯃꯈꯥ ꯇꯥꯕ ꯄ꯭ꯔꯣꯁꯦꯁꯇꯣ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯁꯤ ꯑꯩꯈꯣꯏ ꯃꯔꯨ ꯃꯔꯥꯡ ꯉꯧꯕ ꯍꯧꯔꯒꯦ ꯊꯥꯎꯁꯦ ꯑꯩꯈꯣꯏ ꯌꯥꯝꯅꯗꯤ ꯍꯥꯞꯆꯗ꯭ꯔꯦ ꯀꯩꯅꯣꯗ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯇꯧꯖꯕꯅꯤꯅ ꯈꯤꯇꯪ ꯑꯩꯈꯣꯏ ꯁꯤꯒꯤ ꯃꯆꯜ ꯃꯌꯥꯝꯁꯦ ꯃꯊꯪ ꯃꯊꯪ ꯊꯥꯗꯔꯒ ꯌꯦꯡꯃꯤꯟꯅꯁꯤ ꯊꯥꯎ ꯃꯨꯜꯂꯦ ꯑꯩꯈꯣꯏꯒꯤ ꯃꯔꯨ ꯃꯔꯥꯡꯁꯦ ꯃꯨꯜꯂꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯃꯔꯨ ꯑꯣꯏꯕ ꯊꯣꯡꯉꯤꯕ ꯃꯆꯜꯁꯦ ꯍꯥꯞꯆꯤꯟꯖꯕ ꯍꯧꯔꯦ ꯃꯔꯨ ꯃꯔꯥꯡꯁꯤꯡꯁꯤꯗ ꯃꯆꯜꯁꯦ ꯇꯣꯠꯈꯥꯏꯔꯦ ꯍꯧꯖꯤꯛꯇꯤ ꯈꯔ ꯆꯥꯎꯔꯦ ꯇꯣꯠꯈꯥꯏꯔꯒ ꯃꯁꯥꯁꯤꯗ ꯆꯨꯞꯁꯟꯅꯅꯕ ꯑꯍꯥꯟꯕ ꯐꯥꯔꯁ ꯔꯥꯎꯟꯒꯤ ꯑꯣꯠꯈꯥꯏꯔꯤ ꯉꯁꯥꯏꯒꯤꯗꯣ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗꯗꯤ ꯁꯨꯃꯥꯏꯅ ꯑꯣꯜꯂꯛꯑꯦ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯃꯆꯜ ꯈꯔ ꯆꯥꯏꯁꯤꯟꯖꯔꯒꯦ ꯉꯁꯥꯏꯒꯤ ꯁꯥꯗꯣ ꯑꯩꯈꯣꯏꯅ ꯄ꯭ꯔꯦꯁꯔ ꯀꯨꯀꯔꯗ 3-4 ꯑꯃꯨꯛꯀ ꯀꯥꯝꯊꯣꯛꯆꯔꯦ ꯑꯃꯨꯛ ꯉꯁꯥꯏꯒꯤ ꯀꯥꯝꯊꯣꯛꯈꯤꯕꯗꯣ ꯑꯃꯨꯛ ꯐꯨꯠꯇꯣꯛꯄ ꯍꯥꯏꯇꯥꯔꯦ ꯐꯨꯠꯇꯣꯛꯑꯕꯁꯤꯡꯗꯣ ꯑꯃꯨꯛ ꯈꯥꯡ ꯃꯊꯛꯇ ꯑꯃꯨꯛ ꯈꯔ ꯁꯧꯖꯤꯟꯍꯜꯂꯦ ꯁꯨꯃꯥꯏꯅ ꯂꯥꯛꯑꯦ ꯑꯩꯈꯣꯏꯅ ꯂꯣꯏꯁꯤꯜꯂꯛꯄ ꯑꯃꯨꯛ ꯊꯥꯡꯒꯠꯂꯒ ꯉꯧꯕꯗ ꯑꯃꯨꯛ ꯒꯔꯝ ꯃꯁꯥꯂꯥ ꯃꯔꯨ ꯃꯔꯥꯡ ꯃꯌꯥꯝ ꯑꯃꯨꯛ ꯍꯥꯞꯆꯤꯜꯂꯦ ꯃꯊꯛꯇ ꯈꯔ ꯑꯃꯨꯛ ꯐꯗꯤꯒꯣꯝ ꯅꯨꯡꯒꯣꯝ ꯈꯔ ꯆꯥꯏꯁꯤꯟꯖꯔꯒ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯃꯇꯟ ꯊꯣꯡꯕꯁꯦ ꯁꯨꯃꯥꯏꯅ ꯂꯩꯔꯦ